ꯍꯧꯖꯤꯛꯇꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯈ꯭ꯔꯦ꯫ ꯅꯥꯀꯦꯟꯊꯥ ꯃꯍꯥꯛꯁꯨ ꯂꯣꯏꯈꯤꯗꯨꯅ ꯌꯦꯅꯤꯡꯊꯥ ꯃꯥꯁꯨ ꯂꯥꯛꯂ ꯃꯥꯜꯂꯤ꯫ ꯃꯌꯣꯜ ꯀꯪꯂꯨꯔꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯀꯌꯥꯁꯨ ꯅꯧꯅ ꯌꯦꯅꯤꯡꯍꯣꯜꯂꯤ꯫ ꯎꯆꯦꯛꯁꯤꯡꯅ ꯀꯦꯅ ꯊꯣꯏꯅ ꯍꯔꯥꯎꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯊꯥ, ꯈꯣꯏꯅꯤꯡ ꯂꯥꯕ ꯑꯃꯣꯝ ꯀꯌꯥꯅ ꯖꯣꯝ ꯖꯣꯝ ꯂꯥꯎꯅ ꯂꯩꯀꯥ ꯐꯅ ꯁꯠꯈꯥꯏꯔꯤꯕ ꯍꯩꯈꯥ ꯃꯄꯥꯟꯒꯤ ꯃꯔꯛꯇ ꯍꯔꯥꯎꯅ ꯑꯃꯅ ꯑꯃꯗ ꯆꯤꯔꯣꯜ ꯇꯧ꯫ ꯀꯅꯥꯅ ꯈꯪꯕꯒꯦ ꯎꯆꯦꯛꯁꯤꯡꯅ ꯍꯥꯏꯅꯔꯤꯕ ꯃꯔꯣꯜ ꯑꯗꯨꯕꯨ ꯈꯪꯏ ꯃꯇꯧ ꯑꯗꯨꯗ ꯎꯠꯂꯤ ꯃꯈꯣꯏꯁꯨ ꯑꯃꯅ ꯑꯃꯗ ꯆꯤꯔꯣꯜ ꯇꯧꯔꯤ ꯍꯥꯏꯕ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯦꯠꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯇꯤꯌꯥ ꯄꯥꯛ ꯁꯟꯅ ꯃꯪꯂꯝꯕ ꯑꯃꯨꯕ ꯅꯣꯡꯃꯥꯁꯨ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯝꯈꯤꯗꯨꯅ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯑꯉꯧꯕ ꯂꯩꯆꯤꯜꯇꯅ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ꯫ ꯋꯥꯈꯜꯁꯨ ꯏꯪ ꯏꯪ ꯍꯦꯛ ꯂꯥꯎꯏ꯫ ꯎꯆꯦꯛꯁꯤꯡꯅ ꯍꯥꯏꯅꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ? ꯈꯪꯗꯦꯕ, ꯃꯣꯏꯅ ꯍꯥꯏꯅꯔꯤꯁꯦ ꯅꯪ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ? ꯑꯩꯁꯨ ꯈꯪꯗꯦ꯫ ꯃꯣꯏꯁꯨ ꯑꯩꯈꯣꯏꯒꯨꯝꯅ ꯑꯋꯥꯕ ꯈꯪꯂꯝꯒꯗ꯭ꯔꯥ? ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯄ ꯍꯩꯔꯝꯒꯗ꯭ꯔꯥ? ꯅꯨꯄꯥꯗꯨ ꯈꯖꯤꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕꯁꯨ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯑꯃꯅꯤ꯫ ꯃꯆꯤꯟꯅ ꯊꯣꯛꯅ ꯋꯥꯏ ꯋꯥꯗꯦ ꯍꯥꯏꯅ ꯃꯔꯣꯜ ꯂꯣꯟꯗ꯭ꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯁꯤꯕ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯥꯎꯔꯝꯒꯅꯤ ꯃꯣꯏꯁꯨ꯫ ꯑꯩꯁꯨ ꯃꯇꯝ ꯑꯃꯗ ꯈꯜꯂꯝꯃꯤ ꯎꯆꯦꯛ ꯑꯣꯟꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯅ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯀꯅꯥꯒꯤꯁꯨ ꯑꯌꯦꯠ ꯑꯄꯟ ꯂꯩꯇ ꯅꯤꯡꯇꯝꯅ ꯂꯩꯕ ꯌꯥꯔꯝꯒꯅꯤ ꯍꯥꯏꯅ꯫ ꯃꯥꯒꯤ ꯑꯋꯥꯕ ꯃꯑꯣꯡꯗꯤ ꯂꯣꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯣꯜ ꯊꯣꯛꯄ ꯃꯤ ꯑꯩꯈꯣꯏ ꯐꯥꯎꯕ ꯍꯤꯡꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯤꯁꯤꯅꯗꯤ ꯃꯔꯣꯜ ꯊꯣꯛꯇꯕ ꯖꯤꯕꯁꯤꯗꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ꯫ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯃꯄꯥꯟ ꯊꯣꯡꯗ ꯂꯩꯕ ꯁꯛꯐꯝꯒ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯁꯛꯐꯝꯒ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯦꯠꯅꯕꯅꯤ꯫ ꯃꯣꯏꯒꯤꯁꯨ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ, ꯑꯩꯈꯣꯏꯅ ꯈꯪꯗꯕꯩ ꯋꯥꯅꯤ꯫ ꯅꯨꯄꯤꯗꯨ ꯇꯞꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ꯫ ꯃꯊꯛ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯅꯪ ꯀꯔꯤ ꯑꯣꯏꯅ ꯄꯣꯛꯄ ꯄꯥꯝꯃꯤ? ꯄꯣꯛꯂꯤꯕ ꯃꯄꯣꯛꯁꯤꯅ ꯑꯔꯣꯏꯕꯅꯤ꯫ ꯃꯄꯣꯛ 8 ꯍꯥꯏꯔꯤꯗꯣ ꯍꯧꯖꯤꯛ ꯄ꯭ꯔꯦꯖꯦꯟꯇ ꯂꯩꯔꯤꯕꯁꯤꯡꯁꯤꯅꯤ ꯃꯄꯣꯛ 8 ꯍꯥꯏꯔꯤꯗꯣ꯫ ꯑꯗꯣ ꯃꯊꯪ ꯃꯄꯣꯛꯇꯣ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯂꯒꯗꯤ ꯑꯩꯗꯤ ꯅꯪꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯄꯣꯛꯀꯅꯤ꯫ ꯁꯦ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯇꯞꯅ ꯀꯣꯜꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯛꯏ꯫ ꯃꯐꯝꯁꯦ ꯌꯥꯝꯅ ꯐꯖꯩ, ꯌꯨꯝꯗꯒ ꯍꯟꯅꯤꯡꯕ ꯐꯥꯎꯒꯗꯕ ꯃꯥꯟꯗꯦ꯫ ꯅꯪꯅ ꯃꯐꯝꯁꯤꯗꯒꯤ ꯍꯟꯕ ꯄꯥꯝꯗꯦ ꯍꯥꯏꯔꯒꯅꯤ ꯃꯐꯝꯁꯤꯗ ꯅꯪꯒꯤ ꯌꯨꯝ ꯑꯃ ꯁꯥꯔꯁꯤꯔꯥ? ꯑꯁꯦꯡꯕꯅꯤ, ꯑꯩ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯑꯅꯥꯕ ꯑꯗꯨꯝ ꯁꯦꯟꯅꯔꯒ ꯂꯩꯕꯒꯤꯔ ꯈꯪꯗꯦ ꯀꯣꯛꯁꯦ ꯑꯗꯨꯝ ꯇꯦꯟꯁꯟ ꯑꯃꯗ ꯂꯩꯕꯅꯤ꯫ ꯃꯐꯝꯁꯤꯗ ꯂꯥꯛꯂꯕ ꯀꯥꯟꯗ ꯑꯩꯒꯤ ꯑꯋꯥꯕ ꯇꯦꯟꯁꯟ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯐꯕꯒꯨꯝ ꯇꯧꯏ꯫ ꯄꯥꯝꯍꯩꯕ ꯐꯨꯛ ꯍꯧꯒꯠꯈꯤ꯫ ꯊꯥꯗꯣꯏ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨ꯫ ꯀꯥꯏꯗ ꯆꯠꯀꯦ ꯍꯥꯏꯅꯣ? ꯃꯐꯝꯁꯦ ꯂꯩꯅꯕ ꯑꯩ ꯈꯨꯜꯁꯤꯒꯤ ꯄꯔꯗꯥꯟꯒ ꯑꯝꯇ ꯎꯅꯔꯨꯒꯦ꯫ ꯏꯁ, ꯑꯦꯛꯁꯟꯗꯤ ꯅꯪꯁꯨꯕ! ꯑꯁꯦꯡꯕꯅꯤ ꯊꯥꯗꯣꯏ, ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯅꯣꯛꯅ ꯃꯇꯝ ꯄꯨꯝꯕꯗ ꯂꯩꯒꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯒꯅꯤ꯫ ꯅꯪꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ, ꯃꯐꯝ ꯈꯨꯗꯤꯡ ꯅꯪꯕꯨ ꯀꯣꯏꯅ ꯄꯨꯒꯅꯤ꯫ ꯑꯗꯨꯗ ꯅꯪꯅ ꯄꯦꯟꯗꯦ ꯍꯥꯏꯔꯕꯁꯨ ꯊꯥ ꯂꯩꯕꯥꯛꯇ ꯑꯩꯅ ꯅꯪꯕꯨ ꯄꯨꯔꯒ ꯆꯠꯄꯁꯨ ꯉꯝꯒꯅꯤ꯫ ꯅꯪꯒꯤꯗꯃꯛꯇꯗꯤ ꯑꯩ ꯉꯝꯂꯣꯏꯗꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯊꯥꯗꯣꯏ ꯄꯥꯝꯍꯩꯕꯒꯤ ꯄꯥꯝꯕꯣꯝꯗ ꯇꯞꯅ ꯀꯣꯜꯂꯛꯏ꯫ ꯋꯥꯍꯩꯗꯨꯃꯗꯤ ꯑꯩ ꯄꯦꯜꯂꯦ, ꯑꯗꯨꯕꯨ ꯄꯥꯝꯍꯩꯕ, ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯗꯨ ꯅꯠꯇꯦ꯫ ꯑꯩꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯍꯟꯕꯤꯕ, ꯅꯪꯒꯤ ꯃꯤꯅꯨꯡꯁꯤꯗꯅ ꯌꯣꯝꯂꯕ ꯅꯪꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯗꯨꯗ ꯑꯩꯕꯨꯁꯨ ꯇꯤꯜꯍꯟꯕꯤꯌꯨ꯫ ꯑꯩ ꯑꯍꯦꯟꯕ ꯀꯩꯝꯇ ꯊꯤꯖꯔꯣꯏ꯫ ꯅꯪꯁꯦ ꯑꯩꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯊꯝꯗꯣꯏꯅꯤ꯫ ꯃꯄꯥꯟꯗꯒ ꯊꯣꯛꯄ ꯌꯥꯔꯣꯏ, ꯃꯅꯨꯡꯗ ꯑꯗꯨꯝ ꯊꯝꯗꯣꯏꯅꯤ꯫ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯛꯀꯅꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯦ, ꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯃꯐꯝꯁꯤꯗꯒꯤ ꯍꯟꯅꯤꯡꯗꯦ, ꯑꯗꯨꯝ ꯂꯩꯅꯤꯡꯉꯦꯅ ꯍꯥꯏꯈꯤꯗꯥꯏꯅꯦ, ꯑꯗꯨꯒ ꯍꯜꯂꯁꯤꯗꯤ ꯀꯩꯅꯣ? ꯋꯥꯍꯩꯒꯤ ꯋꯥꯅꯤ ꯏꯕꯨꯡꯉꯣ, ꯁꯤꯗ ꯀꯃꯥꯏꯅ ꯂꯩꯕ ꯌꯥꯗꯧꯔꯤꯒꯦ? ꯌꯥꯔꯦ ꯂꯥꯛꯑꯣ, ꯊꯦꯡꯉꯦ꯫ ꯊꯥꯗꯣꯏꯗꯨ ꯍꯧꯒꯠꯇꯨꯅ ꯒꯥꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯈꯤ꯫ ꯄꯥꯝꯍꯩꯕ ꯃꯥꯁꯨ ꯊꯥꯗꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯑꯅꯤꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯀꯥꯈꯠꯂꯛꯏ꯫ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯁꯦ ꯍꯥꯏꯕ꯭ꯔꯣ? ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯕꯅꯤ, ꯉꯥꯏꯉꯝꯗꯕ ꯇꯧꯒꯅꯨ꯫ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ, ꯁꯤꯗꯩꯗꯤ ꯑꯩꯈꯣꯏꯅꯤꯁꯨ ꯎꯅꯔꯔꯣꯏꯗꯧꯅꯤ꯫
ꯀꯩꯗꯧꯕ ꯎꯅꯔꯣꯏꯗꯣꯏꯕ? ꯂꯨꯍꯣꯡꯂꯝꯗꯥꯏꯗ ꯃꯄꯥꯟ ꯊꯣꯛꯅꯗꯦ, ꯑꯗꯨꯅ ꯉꯁꯤꯅ ꯑꯔꯣꯏꯕꯅꯤ ꯅꯪꯒ ꯎꯅꯔꯤꯁꯦ. ꯑꯁ ꯂꯣꯏꯔꯦꯍꯦ. ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯅꯪ ꯎꯍꯧꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯕ ꯑꯩꯅ ꯀꯃꯥꯏꯅ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯁꯦ ꯉꯥꯏꯗꯧꯔꯤꯒꯦ? ꯍꯣ ꯉꯥꯏꯕꯗ ꯀꯜꯂꯣ, ꯃꯍꯩ ꯆꯥꯅꯕ. ꯊꯥꯗꯣꯏ. ꯄꯥꯝꯍꯩꯕ ꯊꯥꯗꯣꯏꯗ ꯌꯦꯡꯂꯛꯏ. ꯅꯪ ꯑꯩꯈꯣꯏꯗ ꯆꯠꯈ꯭ꯔꯁꯦꯃꯤ. ꯋꯥꯆꯩ ꯉꯥꯡꯒꯅꯨ, ꯏꯀꯦ ꯍꯦꯛꯀꯦ ꯁꯤꯟꯅꯔꯗꯅ. ꯁꯥꯎꯅꯤꯡꯉꯛꯀꯅꯤꯀꯣ, ꯁꯥꯎꯅꯤꯡꯉꯛꯇꯅ ꯑꯩ ꯈꯣꯡ ꯅꯥꯟꯖꯈꯤꯁꯅꯤ. ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯅꯤ ꯏꯕꯦꯝꯃ, ꯁꯛ ꯊꯤꯕꯤꯁꯤꯗꯤ. ꯃꯥꯅ ꯑꯣꯏꯅ ꯑꯆꯨꯝꯕ ꯁꯥꯖꯤꯜꯂꯛꯏ. ꯊꯥꯗꯣꯏꯁꯨ ꯍꯣꯏ ꯃꯩ ꯍꯥꯏꯗꯦ, ꯇꯨꯃꯤꯟꯅ ꯒꯥꯔꯤꯗꯨ ꯇꯣꯡꯉꯤ. ꯄꯥꯝꯍꯩꯕꯁꯨ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯝꯃꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ. ꯊꯥꯗꯣꯏꯗꯨ ꯃꯇꯣꯝꯇ ꯉꯥꯏꯔꯕꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯒ ꯂꯦꯞꯇꯣꯞꯇꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯅ ꯆꯥꯛꯇꯨ ꯕꯥꯎꯜ ꯃꯆꯥ ꯑꯃꯗ ꯍꯥꯞꯂꯒ ꯁ꯭ꯄꯨꯟꯗꯨꯅ ꯀꯣꯠꯇꯨꯅ ꯆꯥꯔꯤ. ꯃꯇꯥꯡ ꯑꯗꯨꯗꯅꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯂꯥꯛꯄꯗꯨ. ꯊꯥꯗꯣꯏ ꯐꯣꯟꯗꯨꯗ ꯃꯤꯐꯝ ꯊꯝꯂꯛꯏ. ꯁꯤꯌꯥꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯀꯣꯜꯗꯨ ꯄꯥꯏꯈꯠꯇꯨꯅ, ꯍꯜꯂꯣ, ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪꯕꯣ? ꯑꯩꯁꯦ ꯆꯥꯛ ꯆꯥꯔꯤꯌꯦ, ꯐꯤꯜꯝꯁꯨ ꯌꯦꯡꯉꯤ. ꯏꯁ, ꯅꯪꯉꯣꯟꯗ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯇꯧꯕꯅꯤ. ꯀꯩ ꯄꯥꯎꯅꯣ? ꯉꯥꯟꯊꯣꯏꯒꯤ ꯃꯄꯥꯗꯣ ꯅꯍꯥꯟ ꯂꯩꯈꯤꯗ꯭ꯔꯤ. ꯊꯥꯗꯣꯏ ꯃꯌꯥꯗ ꯍꯨꯛꯀꯦ ꯇꯧꯔꯝꯕ ꯆꯥꯛꯇꯨ ꯇꯞꯅ ꯃꯈꯥꯗ ꯊꯥꯡꯊꯩ. ꯅꯨꯡꯉꯥꯏꯇꯅ ꯍꯪꯂꯛꯏ. ꯀꯔꯝ ꯀꯥꯟꯗ ꯂꯩꯇꯕꯅꯣ? ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯄꯥꯎꯁꯦ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯅꯍꯥꯟꯈꯩ ꯈꯪꯍꯜꯂꯛꯇ꯭ꯔꯤꯗꯤ? ꯏꯃꯥ ꯂꯩꯇꯕꯒꯤ ꯃꯔꯥꯡ ꯇꯧꯕꯗꯨꯗ ꯉꯥꯟꯊꯣꯏꯅ ꯅꯉꯣꯟꯗ ꯀꯣꯟꯅ ꯍꯥꯏꯔꯣ, ꯍꯧꯖꯤꯛꯀꯤꯗꯤ ꯈꯪꯍꯜꯂꯨꯈꯤꯅꯣ ꯍꯥꯏꯃꯟꯕꯗꯒꯤ ꯑꯩ ꯄꯥꯎꯁꯦ ꯅꯪꯒꯤ ꯅꯅꯥꯛ ꯌꯧꯔꯛꯇꯝꯅꯤ. ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯔꯁꯨ ꯅꯣꯏ ꯄꯥꯎꯗꯨꯗꯤ ꯑꯩꯉꯣꯟda ꯌꯧꯍꯜꯂꯛꯄ ꯌꯥꯏꯗꯅ. ꯅꯣꯏꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣꯕ? ꯅꯣꯏ ꯃꯗꯨꯃꯗꯤ ꯌꯥꯝ ꯐꯠꯇꯦꯀꯣ ꯅꯣꯏ. ꯅꯪꯒꯤ ꯀꯟꯗꯤꯁꯟꯗꯣ ꯈꯪꯕꯒꯤ ꯇꯧꯈꯤꯕꯅꯤ ꯊꯥꯗꯣꯏ. ꯁꯤꯌꯥ, ꯑꯩꯁꯨ ꯈꯪꯉꯤ ꯅꯣꯏꯅ ꯑꯩꯕꯨ ꯀꯌꯥꯝ ꯂꯨꯞꯅ ꯂꯧꯕꯤ ꯍꯥꯏꯕ. ꯑꯗꯨꯕꯨ ꯃꯇꯥꯡꯗꯨꯗꯗꯤ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ. ꯕꯕꯥ ꯅꯥꯏ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯉꯤ. ꯅꯣꯡꯃꯁꯨ ꯆꯠꯂꯨꯔꯦ. ꯆꯠꯈꯤ ꯍꯥꯏꯅ ꯂꯩꯔꯝꯗꯦ. ꯉꯥꯟꯊꯣꯏ ꯃꯥꯁꯨꯅꯤ. ꯄꯥꯎ ꯑꯃꯇ ꯑꯣꯏꯔꯁꯨ ꯍꯥꯏꯕꯤꯔꯛꯄ ꯌꯥꯏꯗꯅ. ꯍꯥꯏꯔꯛꯇꯕꯒꯤ ꯍꯥꯏꯔꯛꯇꯕ, ꯈꯪꯍꯜꯂꯛꯇꯕꯒꯤ ꯈꯪꯍꯜꯂꯛꯇꯕ, ꯑꯗꯨꯝ ꯈꯪꯍꯜꯂꯛꯇꯕ ꯌꯥꯗ꯭ꯔꯣ? ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯉꯁꯤ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯛꯏꯁꯤꯕꯣ? ꯑꯩꯕꯨ ꯋꯥꯅꯕ ꯁꯤꯜꯂꯤꯔꯣ? ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣꯕ? ꯁꯤꯌꯥꯗꯣ ꯈꯨꯝꯐꯝ ꯈꯪꯗꯦ. ꯅꯛꯅꯅ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅ ꯂꯥꯞꯊꯣꯛꯅꯈꯤꯕ. ꯑꯩꯒꯤ ꯏꯒꯨꯟ, ꯑꯩꯒꯤ ꯀꯟꯗꯤꯁꯟ ꯈꯪꯉꯤ ꯍꯥꯏꯔꯒ ꯑꯩꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯅꯣꯏꯕꯨ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯒꯗ꯭ꯔꯣ? ꯊꯥꯗꯣꯏ, ꯁꯦꯡꯅ ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯤꯕꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤ ꯍꯥꯏꯅ ꯈꯟꯕꯅꯤ. ꯑꯗꯨꯕꯨ ꯅꯉꯣꯟꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯦ. ꯏꯄꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯉꯥꯟꯊꯣꯏꯒꯤ ꯕꯕꯥꯅ ꯈꯪꯍꯜꯂꯛꯇꯦ. ꯑꯩꯕꯨ ꯃꯆꯥꯗ ꯃꯆꯥꯒꯨꯝꯅ ꯃꯥꯅ ꯂꯣꯏꯅꯈꯤꯕꯤ. ꯏꯆꯤꯜꯁꯤꯅ ꯕꯕꯥ ꯍꯥꯏꯅ ꯀꯧꯕ ꯐꯪꯍꯧꯗ꯭ꯔꯒꯁꯨ ꯏꯄꯥꯗꯨꯒꯤ ꯑꯔꯣꯏꯕ ꯃꯊꯪ ꯃꯉꯝꯗ ꯐꯥꯎꯕꯗꯤ ꯅꯣꯏ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯤꯔꯛꯄ ꯌꯥꯏꯗꯅ. ꯑꯍꯣꯏꯁꯦ, ꯑꯃꯕꯨ ꯑꯣꯏꯔꯦ. ꯅꯪꯅ ꯁꯪꯕ ꯀꯥꯟꯗ ꯉꯥꯟꯊꯣꯏꯗꯣ ꯑꯝꯇ ꯎꯅꯕꯤꯌꯨ. ꯎꯅꯔꯣꯏ. ꯀꯩꯒꯤ ꯎꯅꯗꯣꯏꯅꯣ? ꯕꯕꯥ ꯂꯩꯇꯕ ꯅꯣꯡꯉꯥꯟꯕꯗꯨꯁꯨ ꯍꯥꯏꯔꯛꯎꯗꯅ. ꯁꯣꯔꯥꯠ ꯂꯣꯏꯔꯒ ꯁꯨꯃꯥꯏꯅ ꯈꯪꯍꯜꯂꯛꯀꯗꯧꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯣꯠꯁꯤꯟꯈꯤꯕ ꯀꯩꯗꯧꯒꯦ? ꯅꯣꯏ ꯑꯃꯠꯇꯅꯤ, ꯃꯥꯁꯨ ꯆꯞ ꯃꯥꯟꯅꯩ. ꯇꯣꯉꯥꯟꯅ ꯇꯥꯔꯤꯕ ꯍꯥꯏꯕꯕꯨ ꯑꯩ ꯈꯛꯇꯅꯤ, ꯑꯩꯈꯛ. ꯊꯥꯗꯣꯏ ꯋꯥꯈꯜꯗꯨ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯑꯋꯥꯕ ꯇꯥꯡꯀꯛ ꯑꯃ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ. ꯂꯧꯍꯧꯅꯅ ꯑꯃꯨꯛ ꯅꯨꯄꯤ ꯃꯥꯒꯤ ꯃꯐꯝꯗ ꯍꯦꯟꯅ ꯂꯨꯝꯕ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯑꯃꯨꯛ ꯍꯥꯞꯂꯅꯤ. ꯍꯣꯏꯕ, ꯑꯩꯈꯣꯏꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ. ꯁꯤꯅ ꯑꯃꯔꯣꯝꯗ ꯊꯝꯈ꯭ꯔꯣ. ꯅꯪꯒꯤ ꯂꯨꯍꯣꯡꯕꯅ ꯗꯦꯠ ꯀꯌꯥꯗ ꯇꯥꯔꯒꯦ? ꯊꯥꯗꯣꯏ ꯁꯨꯠ ꯑꯗꯨꯃꯛ ꯀꯞꯂꯤ. ꯊꯥꯗꯣꯏ, ꯀꯞꯀꯅꯨ ꯍꯥꯏꯕꯅꯤ ꯅꯪꯕꯣ. ꯑꯩꯈꯣꯏ ꯂꯥꯜꯂꯦꯕ. ꯃꯇꯨꯡ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯔꯣꯏꯗꯕ, ꯅꯪꯒꯤ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯁꯦ. ꯀꯞꯄꯤꯗꯨ ꯇꯣꯛꯑꯣꯃꯤ. ꯊꯥꯗꯣꯏ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯏ. ꯑꯗꯨꯒ ꯗꯦꯠ 15ꯗꯅꯤ. ꯁꯤꯌꯥ ꯃꯈꯨꯠꯇꯨ ꯊꯦꯛꯂꯒ ꯅꯨꯃꯤꯠ ꯃꯁꯤꯡꯗꯨ ꯄꯥꯏ. ꯀꯨꯏꯗ꯭ꯔꯦꯅꯦ ꯑꯗꯨꯗꯤ. 11 days ꯈꯛꯇ ꯉꯥꯏꯔꯦꯅꯦ. ꯀꯩꯅꯣ ꯌꯥꯝ ꯊꯨꯖꯤꯟꯗ꯭ꯔꯣ? ꯑꯁꯣꯝꯒꯤ ꯏꯃꯨꯡꯅ ꯀꯨꯏꯊꯕ ꯄꯥꯝꯗ꯭ꯔꯦꯅ ꯍꯥꯏꯅ ꯁꯤꯜꯂꯛꯄꯅꯤ. ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ. ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯌꯥꯊꯣꯛꯈ꯭ꯔꯦ. ꯇꯟꯖꯥꯗꯨꯗ ꯄꯥꯝꯍꯩꯕ ꯃꯥꯒꯤ ꯋꯦꯇꯤꯡ ꯆꯪꯁꯤꯜꯂꯛꯏ. ꯑꯅꯤꯔꯛꯇꯤ ꯁꯨꯔꯦ. ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯛꯄꯗꯨꯗ ꯍꯣꯔꯦꯟ ꯑꯃꯨꯛ ꯉꯥꯡꯅꯕ ꯇꯜꯂꯤ ꯍꯥꯏꯗꯨꯅ, ꯁꯤꯌꯥ, ꯑꯩ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯃꯨꯛ ꯇꯧꯔꯛꯀꯦ. ꯁꯣꯝꯗ ꯐꯣꯟ ꯑꯃ ꯂꯥꯛꯏꯕ. ꯍꯣꯏ, ꯊꯝꯃꯣ. ꯄꯥꯝꯍꯩꯕꯒꯤ ꯀꯣꯜꯗꯣ ꯑꯣꯏ. ꯀꯅꯥꯅꯣ?
ꯑꯗꯨ ꯊꯦꯡꯀꯥꯟꯁꯤꯗ? ꯁꯤꯌꯥꯅꯦ ꯏꯇꯞ ꯇꯞꯅ ꯃꯈꯣꯜꯗꯨ ꯀꯞꯂꯨꯕꯒꯤ ꯁꯤꯔꯤ ꯁꯤꯔꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯀꯩꯗꯧꯔꯦ ꯈꯣꯟꯖꯦꯜ ꯑꯣꯜꯂꯤꯗꯨꯗꯤ? ꯁꯤꯌꯥꯅꯦ ꯉꯥꯟꯊꯣꯏꯒꯤ ꯃꯄꯥ ꯂꯩꯇꯕꯒꯤ ꯄꯥꯎ ꯍꯥꯏꯔꯛꯑꯝꯕ꯫ ꯑꯣ ꯉꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯣ? ꯀꯨꯏꯔꯕ ꯃꯥꯜꯂꯦ ꯑꯩ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯅ ꯏꯃꯥꯒꯤ ꯀꯔꯃꯁꯨ ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯍꯥꯏꯗꯅ ꯍꯥꯏꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯉꯔꯥꯡ ꯁꯣꯔꯥꯠ ꯂꯣꯏꯈ꯭ꯔꯦꯅ ꯍꯥꯏ꯫ ꯑꯣ ꯑꯩꯈꯣꯏ ꯕꯦꯕꯤꯁꯦ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯃꯨꯛ ꯀꯞꯍꯜꯂꯕ? ꯑꯩ ꯍꯧꯖꯤꯛ ꯅꯪ ꯊꯦꯝꯕ ꯂꯥꯛꯎꯔꯣ? ꯋꯥꯔꯤ ꯈꯨꯗꯤꯡ ꯀꯥꯔꯟ ꯑꯃ ꯌꯥꯎꯗꯕ ꯌꯥꯗꯦ꯫ ꯐꯅ ꯁꯦꯔꯤꯌꯁ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯕꯁꯨ ꯂꯣꯏꯔꯛꯄꯗ ꯋꯥꯊꯤ ꯑꯃꯗꯤ ꯑꯗꯨꯃꯛ ꯊꯦꯠꯆꯤꯟꯕꯅꯤ꯫ ꯍꯩꯅꯕꯤ ꯑꯣꯏꯔꯕꯅꯤ ꯍꯥꯟꯅ ꯇꯧꯔꯝꯗ꯭ꯔꯕꯁꯨ ꯅꯨꯄꯤꯁꯤꯒ ꯍꯦꯛ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯆꯠ ꯈꯔꯗꯤ ꯃꯁꯥꯗ ꯍꯥꯞꯆꯤꯟꯈ꯭ꯔꯕꯅꯤ꯫ ꯊꯋꯥꯏꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯉꯥꯏꯇꯕꯅꯤ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯗꯣꯏꯅꯦ ꯌꯦꯡꯉꯨ꯫ ꯇꯥꯏꯅꯧ ꯀꯩꯅꯣ ꯅꯪꯅ ꯀꯟꯅ ꯄꯤꯒꯗꯣ ꯑꯣꯔꯣꯔꯣ ꯇꯥꯒꯦ꯫ ꯑꯩꯒꯤ ꯊꯕꯛꯁꯤꯗꯒ ꯅꯈꯨꯠꯇꯨ ꯊꯝꯃꯒ ꯀꯞꯄꯗꯣ, ꯑꯩꯅ ꯇꯣꯛꯎ ꯀꯥꯏꯅ ꯊꯤꯟꯕꯗꯣ ꯑꯩ ꯄꯥꯝꯃꯛꯑꯦꯕꯣ꯫ ꯅꯪꯕꯨ ꯀꯩ ꯅꯨꯄꯥꯅꯣ ꯍꯥꯏꯕꯅꯤꯗ? ꯑꯁꯨꯛ ꯌꯥꯝꯅ ꯆꯒꯠꯅꯕ ꯅꯨꯄꯥꯁꯤꯕꯨ ꯑꯩꯕꯨ ꯀꯗꯥꯏꯗ ꯊꯦꯡꯅꯔꯨꯏꯅꯣ? ꯍꯣ ꯍꯣꯁꯄꯤꯇꯥꯜꯗ ꯊꯦꯡꯅꯔꯨꯕ ꯌꯥꯔꯕ? ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤꯁꯦ ꯅꯨꯄꯥ ꯑꯃꯇ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯌꯥꯗ꯭ꯔꯤꯁꯤꯗꯤ ꯃꯁꯤꯒꯤ ꯁꯣꯟꯅ ꯊꯨꯡꯕ ꯃꯀꯣꯛ ꯆꯥꯛꯄ ꯅꯨꯄꯥꯁꯤꯒ ꯊꯦꯡꯅꯗꯣꯏꯕ ꯑꯣꯏꯔꯦ꯫ ꯅꯪꯒꯤ ꯋꯥꯈꯜꯗ ꯅꯪꯕꯨ ꯁꯦꯟꯅꯖꯕꯗ ꯀꯣꯛꯁꯦ ꯆꯥꯛꯄꯅꯤ꯫ ꯕ꯭ꯔꯦꯟꯒꯗꯤ ꯊꯤꯅ ꯐꯔꯤ ꯆꯥꯅꯤꯗ꯫ ꯊꯥꯖꯗ꯭ꯔꯒ ꯂꯧꯊꯣꯛꯑꯒ ꯌꯦꯡꯁꯤꯔꯣ? ꯌꯥꯔꯦ ꯑꯝꯇ ꯇꯥꯅꯤꯡꯗ꯭ꯔꯤ꯫ ꯑꯍꯤꯡꯁꯤꯗ ꯇꯨꯝꯒꯦꯗꯤ ꯍꯥꯏꯗꯗꯅ ꯀꯣꯜ ꯇꯧꯔꯛꯑꯒ ꯋꯥꯊꯤ ꯋꯥꯆꯣꯏ ꯉꯥꯡꯂꯩꯁꯤ ꯀꯩꯒꯤꯅꯣ? ꯑꯣ ꯇꯨꯝꯕꯗꯣ ꯌꯥꯗ꯭ꯔꯦ ꯁꯨꯝꯕꯤꯌꯨ꯫ ꯁꯨꯝꯍꯜꯂꯨꯔꯣ ꯀꯅꯥꯗꯅꯣꯝꯗ ꯑꯩꯗꯤ ꯍꯩꯖꯗꯦ꯫ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯅꯤꯀꯣ꯫ ꯈꯪꯅꯤꯌꯦ ꯅꯪꯗꯤ ꯈꯪꯅꯤꯌꯦꯕ ꯅꯪꯅ ꯈꯪꯗꯕ ꯑꯝꯇ ꯂꯩꯇꯕꯅꯤ꯫ ꯑꯩꯅꯁꯨ ꯅꯍꯥꯟꯅ ꯍꯥꯏꯈ꯭ꯔꯗꯨꯅꯤ ꯗꯨꯅꯤꯌꯥꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯅꯪꯅ ꯈꯪꯗꯕ ꯂꯣꯏꯅꯗꯕ ꯃꯤ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯅ꯫ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯑꯩꯕꯨꯗꯤ ꯈꯔ ꯄꯣꯄꯨꯂꯔ ꯑꯣꯏꯕꯅꯤ, ꯍꯥꯏꯗꯤ ꯁꯛ ꯐꯖꯕꯅꯤꯅ꯫ ꯑꯗꯣ ꯑꯩꯅꯗꯤ ꯃꯣꯏ ꯑꯝꯇ ꯈꯪꯗꯦꯀꯣ, ꯅꯪ ꯈꯛꯇꯅꯦ ꯑꯩꯅ ꯈꯪꯉꯤꯁꯦ, ꯈꯪꯕ꯭ꯔꯥ? ꯄꯣꯄꯨꯂꯔ ꯑꯩ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯐꯣꯇꯣ ꯑꯝꯇ ꯊꯥꯔꯛꯑꯣ꯫ ꯑꯩꯅꯦ ꯄꯥꯛꯅ ꯖꯦꯔꯣꯛꯁ ꯇꯧꯊꯣꯛꯑꯒꯅꯦ ꯀꯣꯠ ꯃꯃꯥꯏꯁꯤꯗ ꯑꯝꯇ ꯊꯦꯠꯈꯤ ꯎꯆꯤꯅ ꯂꯩ ꯉꯝꯗꯅꯕ꯫ ꯄꯥꯝꯍꯩꯕꯗꯣ ꯊꯤꯛ ꯊꯤꯛ ꯅꯣꯛꯈꯠꯂꯦ꯫ ꯅꯣꯏꯗ ꯂꯩꯔꯤꯕ ꯎꯆꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯈꯠꯄ ꯎꯆꯤ ꯑꯍꯣꯡꯕꯗꯤ ꯌꯥꯎꯔꯝꯒꯅꯤꯗ꯫ ꯑꯩꯒꯤ ꯐꯣꯇꯣꯗꯨꯗ ꯑꯃꯨꯛ ꯀꯤꯁ ꯇꯧꯁꯤꯜꯂꯨꯔꯗꯤ ꯅꯪ ꯎꯆꯤꯗꯣ ꯍꯥꯠꯀꯦꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯅꯤꯗ꯫ ꯁꯨꯝ ꯍꯪꯒꯣꯏꯔꯛꯇꯧꯔꯤ ꯀꯩ ꯅꯨꯄꯥꯅꯣ ꯅꯪꯕꯣ? ꯃꯆꯤꯟꯁꯤꯗ ꯖꯨꯠꯃꯦꯟ ꯆꯥꯕ ꯋꯥ ꯑꯝꯇ ꯉꯥꯡꯗꯕꯁꯤꯕꯨ ꯀꯩꯅꯣꯕ? ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯁꯛꯇꯥ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯌꯦꯡꯕꯤꯗꯣꯏꯕ? ꯁꯛꯇ ꯑꯩꯉꯣꯟꯗ ꯃꯤꯅ ꯌꯥꯕꯤꯗ꯭ꯔꯁꯨ ꯅꯪꯅ ꯌꯥꯔꯤꯁꯤꯗꯤ꯫ ꯍꯣ ꯑꯩꯗꯤꯅꯦ ꯃꯇꯦꯡ ꯃꯌꯥꯝ ꯑꯃ ꯄꯥꯡꯕꯤꯈꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯇꯧꯕꯤꯕ꯫ ꯍꯣꯏꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯃꯌꯥꯝ ꯑꯃ ꯄꯥꯡꯉꯤ ꯈꯪꯕꯒꯤ ꯌꯥꯅꯤꯅ ꯅꯪꯉꯣꯟꯗ ꯍꯧꯖꯤꯟꯕ꯫ ꯍꯧꯖꯤꯛ ꯑꯩꯅ ꯂꯨꯍꯣꯡꯕꯁꯦ ꯏꯁꯥꯅ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯔꯛꯑꯗꯤ ꯅꯪ ꯆꯣꯞꯆꯅꯤꯁꯦ꯫ ꯅꯪꯅ ꯂꯨꯍꯣꯡꯕ ꯅꯁꯥꯅ ꯌꯥꯗꯦꯅ ꯍꯥꯏꯔꯛꯑꯒꯅ ꯅꯃꯥꯡꯗ ꯄ꯭ꯔꯛ ꯄ꯭ꯔꯛ ꯀꯥꯞꯄꯤ ꯑꯃꯒ ꯍꯣꯡꯗꯣꯛꯑꯦꯗꯅ ꯅꯃꯥꯡꯗ ꯂꯩꯅꯔꯗꯤ ꯅꯪ ꯀꯞꯆꯅꯤꯗ꯫ ꯅꯨꯄꯥꯁꯤꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯁꯤꯗ ꯊꯥꯗꯣꯏꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯪꯒꯤ ꯁꯦꯡꯉꯣꯟꯗ ꯈꯠꯅꯕ ꯍꯧꯒꯦꯅ ꯐꯣꯟ ꯇꯧꯔꯛꯏꯔꯣ? ꯌꯥꯔꯦ ꯄ꯭ꯔꯛ ꯄ꯭ꯔꯛ ꯀꯥꯞꯄꯤꯗꯨꯒ ꯍꯣꯡꯉꯨꯔꯣ꯫ ꯀꯣꯜꯒ ꯇꯧꯔꯛꯀꯅꯨ ꯑꯝꯇ ꯊꯝꯃꯣ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯐꯠꯀꯩ꯫ ꯊꯋꯥꯏꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯉꯥꯏꯇꯕꯅꯤ ꯃꯥꯅ ꯈꯔ ꯊꯦꯝꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯨꯝ ꯀꯔꯦꯝꯅꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯑꯦꯃꯤ꯫ ꯐꯅꯁꯨ ꯆꯥꯎꯔꯕꯅꯤ ꯋꯥꯈꯜ ꯂꯣꯏꯅ ꯇꯥꯟꯅꯔꯕꯅꯤ ꯑꯗꯨꯕꯨ ꯈꯪꯗꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯈꯠꯅꯍꯧꯗ꯭ꯔꯒꯗꯤ ꯉꯥꯡꯅꯍꯧꯗ꯭ꯔꯒꯗꯤ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯇꯧꯏ ꯑꯅꯤꯁꯤ꯫ ꯀꯣꯜꯗꯨ ꯑꯃꯨꯛꯀꯁꯨ ꯍꯟꯖꯤꯟꯗꯨꯅ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯀꯣꯜꯗꯨ ꯄꯥꯏꯗꯦ꯫ ꯅꯋꯥ ꯂꯧꯗꯦ ꯀꯔꯤꯒꯤ ꯐꯣꯟ? ꯁꯤ ꯍꯥꯏꯔꯒ ꯂꯦꯞꯇꯣꯞꯇꯨ ꯐꯠ ꯈꯨꯝꯖꯤꯟꯈꯤꯗꯨꯅ ꯅꯥꯀꯜꯗ ꯊꯝꯂꯒ ꯍꯤꯞꯊꯈꯤ꯫ ꯀꯣꯜꯗꯨ ꯄꯥꯏꯔꯛꯃꯟꯗꯕꯗꯨꯗ ꯄꯥꯝꯍꯩꯕ ꯋꯥꯆꯞꯇ ꯆꯪꯂꯒ ꯃꯦꯁꯦꯖ ꯈꯔ ꯇꯥꯏꯞ ꯇꯧꯏ꯫ ꯍꯣꯏ ꯁꯣꯅꯨ ꯆꯨꯕꯤ, ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯗꯨꯝ ꯐꯦꯠ ꯐꯦꯠ ꯂꯧꯔꯗꯤ ꯍꯌꯦꯡ ꯃꯧ ꯑꯣꯏꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯗꯧꯔꯤ ꯍꯥ? ꯊꯥꯗꯣꯏꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔ ꯃꯥꯜꯂꯤ꯫ ꯃꯀꯣꯛꯇꯨ ꯐꯠ ꯐꯩꯖꯨꯞ ꯃꯄꯥꯟꯂꯣꯝꯗ ꯂꯤꯊꯣꯛꯏ ꯑꯗꯨꯒ ꯐꯣꯟꯗꯨ ꯇꯞꯅ ꯄꯥꯏꯈꯠꯂꯤ꯫ ꯄꯥꯝꯍꯩꯕꯒꯤ ꯃꯦꯁꯦꯖ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯤ꯫ ꯅꯪꯕꯨ ꯅꯊꯤ ꯁꯥꯅ ꯐꯥꯏꯕ꯭ꯔꯣ? ꯌꯥꯔꯦ ꯈꯥꯔꯦ ꯑꯣꯛꯑꯦ ꯄꯨꯡꯈꯤ ꯈꯤꯔꯦ ꯍꯥꯏꯁꯤ ꯌꯨꯝꯒꯝꯗ ꯄꯥꯟꯖꯅꯤꯡꯗ꯭ꯔꯦ꯫ ꯑꯦꯚꯤꯗꯦꯟꯁꯇꯥꯗ ꯑꯩꯒꯤ ꯐꯣꯇꯣ ꯊꯥꯒꯠꯂꯛꯄꯒ ꯂꯞ ꯔꯦꯛ ꯀꯦꯌꯔ ꯔꯦꯛ ꯇꯧꯗꯣꯏꯒꯤ ꯉꯥꯏꯔꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯦ ꯃꯣꯏꯅ ꯑꯩꯁꯦ ꯐꯥꯈ꯭ꯔꯗꯤ ꯅꯪ ꯀꯣꯟꯅ ꯅꯤꯡꯉꯝꯍꯧꯔꯣꯏꯗ꯫ ꯃꯥꯅ ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯛꯑꯦ ꯍꯥꯏꯕꯅꯤꯗ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯀꯗꯕꯅꯤ ꯌꯦꯡꯉꯨ ꯉꯁꯤ꯫ ꯅꯋꯥ ꯂꯧꯗꯦ ꯀꯨꯁꯤ ꯇꯧꯅ ꯆꯒꯠ ꯆꯒꯠ ꯈꯠꯅꯕ ꯌꯥꯝ ꯍꯧꯔꯛꯀꯅꯨ꯫
Netto fat off tausili pamhaibasu laknaba nungai khangbagi laknaribani thadoi masu saudrasu yabani adubu kariginu khangde nupasina laknarakpa khuding pangsauda sauningi wa ngangbada leisabi macha haina panbasini thadoi mani hena sauningbasu Nongale Siyadu nganthoi hoida lai ani do phamlaga wari tawri aina ngarang haikrabani thadoi dasu kai hairake mabo sauri nungai tana suwa mayam ma hairakban ai khumam khangdadana tumina dum leiredana siya ai su khangde ma su yamna wajaraglabani mage condition do ai khangbagi wafam se mangonda hainingdabani mana sauri do yam chum ai oirasu sauning oise adu aina de nang sangbaga nganthoi ga unawona haikibani magi lohong basu kuidre hai coming 15 sida oira mali kuidre ne to de khangdre su kai hai ga doba hayeng baba leir hai bagi ngarang numidang kumbadu da magi ga wari sanarambat mana su baba uninge hairam adubu mana mathau chenba oibadu da ai mangonda la ona haikid baba kai su tawde nang sanga kanda dum la o haina haikibani ma soidana aingoda waruramgani siya yarise haukradi haukri amu khanjilaga halaka doksa leitabadugo phari aisu chanaba tawrage thabak chatoini nganthoi siyabu thongal phawba thindore somdani pamhaibagi imungdani si oiradi si kayadi phajare do ibungo lau lau imana na khoige chana bu pura abani hana muktak jar khola yumdu da thabak suba lagliba angang singdu changsile angang amana maibema majusi bu kamdauge is imadi othong na pamja khreda majusi na marola ma ingiba ado luhongbadi kushilaktre gate na kamdau tawriba maibema kuyero gate kidi nongmada eung thilba bu dum loini da khangde aigi wadi ne luhongba nanghalo haisida leire pamhaibadu mayumde changlakbani khara ahal oiba nupa aduna mara luhonggadori basi maibema rita macha de yeng mani icha nupani matomtani ani ka suba nate khangdreda yumsidi pura konung dumali maibema chawnu marola ma chawriba yumsigi design sesu yamna phajahali ho nang pabung na naha oiringai ahal singna sabiramba yumni aikhoina ka saba nate ko ma sidam dalao manungdagi machanupana kaurakpani angang singa to muk onsil ibungo ima manungda muta changluki noi sum phamamuko rita du machanupagi kada changle kaidawre koi kauri du bomo imagi phone dum piru nangi phone di kadai chakraba lei thabam to widowni mama ki phone du lawi aduga thadoi ki number du namlaga call tawi thadoi number adu masak khangdaba gi rakai pairakte hanjina amuka su tawbada call du pai khale hello block thami du na gaige kanana phone tawi raisiba nawa thadoi mamitu suklaga phone du de yengi yam hai singliba takuna chalo thudiyo haibro ha amukana lengba yadana ba nangi do ki mong dudani aina block pirido sina mukana gi number no phone ga sina sin dana nang mangai rene mantri mandon gi macha phawba nang do na tawramui thammo yare thammo ge yare ko block to yam thuna hangoi thadoi kaino block hangoi bani block hang ga kaido ge haino horena mo hingda khana bahawra ke haibro hauroi mi sei block tum da hangob thadoi pam haibagi number do block hangabani horen ga mukne ngarang do na tawro nang nungai ni haisin ngang macha do na block pi den thajil la ga dui ni ngasi ho ngang macha oiramadi block pi badi lai da ne nasak to hanna phawbi yang bi roi dawni ahan noiram bagi block tang pi ra ga to obani o yare itu ni gan paigan bi oi ni tawra